feedback channel da adombo amukhana taram no oxin jabaga loina ngasi November ki tang nipan ningthoukaba numit ingkumja lising anika kunmathoi ki maruiba pau lanthok sari ngasi ayuk angan bada pradhan mantri ki yumda drone na attack torakre kiningai oiraba pokhai ningai pikthan na yauraba drone aduna attack torakpa matamda pradhan mantri bu ngak senariba security singi hai singbadagi asok apan yaudana pradhan mantri bu kalhorabasu senariba mioi taruk sikre haina pawasina makha tari थौदोक असी इराक की राजधानी बगदाद तथोखिबनी इराक की प्रधानमंत्री मुस्तफा अल कादिनी की लेफमदा असीगुंबा किनिंगाई ओइरबा अटैक असी तोरकपनी बॉलीवुड के किंग खान की मचानुपा आर्यन खान की ड्रग्स ऑन क्रूइज केस की इन्वेस्टिगेशन तोरंबा समीर वांगखरेबु केस असीदगी लौथोखरे अनौब मियोय मरीना साबा सीनियर पुलिस ऑफिसर संजय सिंह लुचिंगबा टीम अमना आर्यन खान की केस असी पाइरगनी हाइरी CBI की टीम अमना ngarang असम की चीफ मिनिस्टर ओइरंबा हितेश्वर सैकिया की युमदा रेड चथकरे गुवाहाटी दलैबा हरु मोतो रियागी युम असिदा हानगी सीएम असिगी मचानुपा अशोक सैकिया की मायोक्ता रेड असी चथकी बनी एस्कॉर्ट बैंक की लोन अमगा मरी लैनना अशोक सैकिया बु CBI ना रेड तौबगा लोइनना डिटेन तौदुना थमख्रे सुहाइरी Patriotic Writers Forum Assam na mayai loisang Manipur amadi Tripura ga khusam na duna ngarang Guwahati gi Kokora Nagar da Ningol Chakoba gi thauram ama pangthokre thauram asida Assam Tripura Delhi Manipur gi Ningol chama mukna saruk yakhi hairi thauram asida Patriotic Writers Forum gi Guwahati branch ki president Thaunawjam Syam Manipur head office ki president Nauroibam Khambaluang amasung Tripura branch ki president Gurumeyum Biplab Sharma na Presidium member oiki haina pawa sinamaka tari Assam Manipuri Muslim Youth Front ki department ama oiriba Department of Islamic Studies and Pangan Culture na silang dura garang symposium ama pangthokre Moragang dalaiba Anwar Hall da pangthokiba symposium asida department asigi head Maulana Muhammad Ali Nasirina mayai tangbal lobiki aduga paper reader Maulana Wajiuddin Nadwi Mufti Abul Hassan amasung Professor Faizur Rahman Hazari ga loinana Alhaz Kari Tahir Ali Chowdhury na Presidium member oiki symposium asida Maulana Wajiuddin Nadwi na importance of unity and humanity in Islam haiba hiramda Maulana Muhammad Ali na an introduction to Islam haiba hiramda aduga Mufti Abul Hassan na Islamic study in Pangan society haiba hiramda che pathoki thauram asida lamdagi lakpa mioi changwa mukna saruk yaraki aroibada Raihan Uddin na thagat wahi pirba tungda Alhaz Kari Tahir Alina dua taujaraba tungda thauram loisan ki haina Assam Manipuri Muslim Youth Front ki president Jamir Chowdhury amasung secretary Jiaur Rahman Mufti na khuyek piduna thadorakpa cherol amana hairi Bharata agang singda COVID-19 ki vaccine athuba matamda thilagani Gujarat laiba Zydus Cadila company da Jacob D crore ama Bharat Sarkar na order tokre ningsing bayai hairiba Jacob D asi chahi 12 ki mathakta leiba angang singi oina puthokpani Assam ki lamding ki forest area ki eviction drive horagani haina cherol amana palli ahan ba face ki eviction drive ta hectare jamga da konba reserve forest ki mioi lising na khunda ba lamda oigani haina hojai divisional forest officer Gunadip Das na phongdoki paulo jere channel asibu subscribe tawsinbiu amasung bell icon du sunamsinbiu Numitki anauba pau phangnaba tagasari